India da coronavirus na naba masing chamaga kuntraga nipan sukre. Karnataka da laina asibu layengba doctor ama positive oire. India gi oina hujik fawbuda coronavirus na naba migi masing chamaga kuntraga nipan sukre. Sikivana ahum sukre haina Ministry of Health and Family Welfare gi maikai dagi phongdorokli. Marak asida Karnataka da coronavirus na nabadagi laikhidraba patient adu bulayengkiba doctor adu positive oire. Ministry of Health and Family Welfare gi maikai dagi phongdokkibada India da coronavirus laina naba mioi chamaga kuntraga nipan lairiba sigi manungda kunga mari amadi foreign national ni. Masigi manungda Nemphuna Maharashtra ni. State asina coronavirus laina na khwaidagi hena sohalaba mafam ama oire. Masigi mathangda Kerala da kunga mari naduna anisuba state oire. Hojik fawbugi oina ministry asina phangba report ki matung inna UP da taraga mari, Karnataka da taraga mathoi, Delhi da nipan, Ladakh da taruk, Andhra Pradesh da ama, Haryana da ama, Odisha da ama, Punjab da ama, Rajasthan da ani, Tamil Nadu da ama, Telangana da ahum, Jammu and Kashmir da ahum amasung Uttarakhand da amani. Marak asida Karnataka gi Kalburgi da coronavirus laina nabadagi laikhidraba patient adu bolayengkiba doctor adu positive oire. Hairiba patient asi Saudi Arabia da halakpada laina asi narakpadagi March taraga nithoida laikanaba ngamdana sikhibani. Thogdok asiga mari lainana Kalburgi gi Deputy Commissioner Sarad B na ngasi haikibada doctor asi ngasidagi tongana thamkhre. Aduga mahaki imung manunggi mioisingna mayumda quarantine togduna thamli. Marak asida West Bengal da santhi amasung sangi mayung asi sizinabana coronavirus laina phai haina masibu yonba mioi ama police na fare. Loinana mioi asi hukligi korta puthoklaba matung numit marinigi jail da thajinkhre.